ANGANG PIJANABA supplementary nutrition ANGANWADI workers MATAM CHANA PHANGHALLU HAIBA YAONA TONGAN demand TOUDUNA NGASI ANGANWADI helper Amasung workers North AOC LEIBA Social Welfare Department ki office Thomjinkhre office Thomjinbagi khongjang aduda Bharatiya Mazdoor Sangha gi manung chana LEIBA Manipur ANGANWADI Mahila Organization Mamogi Thongmi ngasi Jangsin ki ba khongjang aduga mari lainana Bharatiya Mazdoor Sangha gi president Tombina Hai India Pumbada ANGANWADI workers retirement gi chahi ase humfu manga oide adum oinamak Manipur gi oinadi ngasi fawba chana dana leirib ase laibak thibane ANGANWADI tamliba angang singda pijanaba makoina pamba amasung machi oiba supplementary nutrition sing matam chan ANGANWADI workers singda yahonbiyo mamang thaktagi leirakliba worker amasung helper sing asegi marakta mahi masin matik chan hairaba kaya yaure makoi supervisor ki thakta promotion pibiyo Demand sing asi thabakta soidana onthokani haibagi thajaba Social Welfare Department ki director na thajaba pirakle housing election ki code of conduct leibana thabak sing ase paikhatpa yadabne masi hek loibaga miyang ki demand sing ase thabakta onthoklakani haibagi thajaba su pirakle haikhe akhoi ICDS ki fan matam chana pibidaba matam chana pibiu financial matik chana pibiu angang sing laik tamjage laik takwa matamda asapot yaudana phambam yaudana ina ba yaudana laik takwa yade loina ba yade sigumba mayam ma akhoi na ngasi se sumaina toraga lakpani adubu yam laibak phaba mana makha tarakpada akhoi director unajare director di yam ngana la aga laibirame laire adubu mayam join director laktri haidana pullaga unamina se haidana akhoi gi mihut tagi akhoi mi mari mangaga akhoi director ga unama matamna director no nawjiji noina taliba demand se matang khitang sade kona khanarasi kitang tapna khanasi hana haibire maramdi boro kandak laiba haidokpa yabada yadaba mayandagi tawningago leksu khut thaba yadaba matam oibenina aduna akhoi lungsiraba gi Anganwadi worker helper sing mayam su akhoi gi thabak thoram sing sidi mai paknaba hek changsil leidi changsin minasi mai pakani habi thajaba sulai adagi akhoi gi mari leinaba officer sing nasu akhoi gi worker tabirakani habi gi thajaba leijeyena